ngasiyo Bisempur District Police ki SP ki miyang makhada district asi commando police amadi women police ki apun makanguna kabo wakching yakoy famsingda paksan na operation chathakre operation aduda nupa na pipun na samapal kul masak khangdokhi tungda bail out ohum yawna miyoy manga pagalaba matung makha taba wahang pawngi damak nambon police station da sinakre Bharat ki Parliament Union Home Minister Amit Shah na Manipur da ILP chanaragani haina lauk thokibada harau phongdok tuladuna Chief Minister NB na miyam da pikiba paukta ki matungina ngarang tongan ba kendra singda Prime Minister Narendra Modi amasung Union Home Minister Amit Shah ki photo da miyam na maira katuni kai khumna bu utkre amadi mafam kaya da thabal chongna harau phongdok na khre ngarang numidang pung train thurom takpa matamda Yaripok Wangkhem Bazar da mioi marina tongno lakpa bolero car ama dukal amal thengjin bagi thodok ta car adu tonglapa mioi ama lekhidre kharana aswa open nangkhre dukal adu ki saruk kaya su akai atui thokre kumjali singani trangma ki July nifal da lamdam masida inner line primary system satna lo haiduna JCILPS ki makhada sakshin ki khongjang da leikhidraba Anand Singh Higher Secondary School ki mahairoi Cry Like ingmam lekai dagi sapam Robin Hood ki photo da ngarang numidang mafam kaya da miya no maira katuni kai khumna utkre Lok Sabha da pass tawkraba CAA 2019 ngasi Raya Sabha da puthoknaba thorang center lengang atawbu loikre sungsoi soidina bill asi pass tawfikani haibi thajaba miyam thamnari Panbayawadi Raya Sabha gi apunba MP masing chani kunthraga nipal ni manungda NDA gi masingna sama supna mangani chatminariba party singda bill asi sagatnaba mamangda center lengakna haijikiba leikrabani Citizenship Amendment Bill KEF ngasi Raya Sabha da puthokpa matamda Congress ki MP singna sungsoi soiduna parliament ki mifam saruk yanaba amasung bill asi mayokta leinaba Congress ki lusingba singna akanba yathang pikre Bill asi se naba kaya leba bill amani haina Congress ki President Rahul Gandhi na supfongdokre North East State singda National AIDS Control Organization NACO amadi Manipur AIDS Control Society Max ani na kusamnaduna SIBS ki matang da miyam da awareness campaign pinaba amasung support phanganaba gi pandam da anirak suba North East Multimedia Campaign 2019-20 thauram tha asigi triumpal dagi Baigachandra Opal Air Theater dagi hogdok lagani